Tengdonyanda Taranipan Suba Chahi Chagangan Matamda Seasonal Balam Masi General Madipuari Kudang Tangdam Takpaya Polakaya Pangongbe. Low Singogi Potok Hingana by Taylor Kuming Tina Lahana Bagidam Tongan the project Manga the Paikatina Kana Potnari Haina Command Area Development Department of Haina Community Health Center District Hostel all about Sagolman said CS at Mutam the Saba Hubu Haina PDCC na Lengapi Jing Silaki Amasung Imphal West Traffic Control na Imphal Tongan Mapam Anida Takamari Panba Gari Singing Sale the Amugama Filter Nap Namasing Logbook to the drive Secretary. Mayambu Kurumzari the Yangbiribus Impact News near Bidyarani Tinguzamna, Bungja Sifabagi Maroiba Pausing, Miam the Pisari. Sekmai Police Station Gi Manung Channa, Tendongyanda, Taranipan Suba Chahi Chagi, Angan Basaruki, Lamda Masiki Chatnarol Amadi, Buwari Kudam Changdam Takpayaba Potlam Kaya, Fangbangum Kre. Mafamasidagi, Matamamada, Lamda Masida, Chatnaramba, Anirak Potloibagi Chatnabi, Takpachapu, Laibak Nasaba is Sing Taknaba Patra. China clay, Kuzi, Kudop, Amadi, Kusukulai Kya, Fangbangam Kre. State Asiki Heritage Site, Oirak Payariba, Mofamasi, Cheksina, Ngak Senduna Tamnaba, Art and Culture Department of Hotnaragani Haina, Minister L. Jayant Kumarna, Lauktok Kre. Imphal kilometer Taramanga Muk Chatlaga, National Highway number 2, Imphal Dimapur Lambi Dalaiba, Tendongyanda, State Asigi, Truck Terminus Sama, Sanaba Haiduna, Laibak, Leveling Tobada, Haiba Polam Singasi, Tengnarapani. Terminus Sabagi Tabak Tobamio Singna, Polam Singasi, Laibagi Paulak Padagi, Manipur State Archaeological Expert Sing Chang Sinduna Yang Sinki, Loinana, Ningtina Laibak Singadulo Tokpada, Polam Sing, Fangmangam Kibani. Ngasi, Art and Culture Minister L. Jayant Kumar, State Archaeology ki Superintendent K. Dinamanina Luchingbat Dimamana, Spot the Chatuna Yang Sinki. Paumi Singo Unabada, Minister L. Jayant Kumarna. Lamda Masigi Puari say, Tanka Kayada Awat Pakaya Lady, Loinana, Masigumba, Archaeological Findings Singasina, Awat Pasingadu, Karadang Oirabasumen Katpangam Lagani. Mafamasida, Makatana Paktak Nalabak Tok Haibagi Tabak, Archaeological Survey of India Ayaba Lauraga, Pangtok Lagani Haibagi Tazaba, Minister L. Jayant Kumarna, Fongdoki. I am a protect my toxic rules the relevant law the Korean again have the young Matunda. I am going to protect on the same to gain Kanjari. Shidala it is a burial place. Mashidakun is a certain plate at it, pottery item Kayawi, see pottery item in Yambaganda. Koi Kunai Sigin Atoba Kunai Yambagi, Atoba civilization Nambagi, but Yaw Mamishutai, but Adu Jargon Madu Poto, Karam Bakli Kunai, you know. I do Kangamatunda, Atoba civilization go and Badaragade. A quick civilization civilization Duga, Atomatam civilization, any doing certain nexus lay, but Maria Pilla in Remy. After the material influences on the Remy, Maria Admanto and have to it has kit tank with the Queen Menbia Makil poaching, she the young winning Kale, but Akoi Matuki expression opinion the Yangese. Ngasigi Kongchera du Dasar Yakiba, State Archaeology Superintendent K. Dinamanina Fongdorakpada. Ngasi fangliba polam singase Manipur gining thau garib niwas ki matam gi mamangi miyoi singna sizinaramba polam oiramba yai haibagi jingnaba lei adubu jab jaba matam khangdoknaba polam sing USA da thakre loinana atuba matam da jab jaba matam khangbangam lagani ngasi fangkiba China clay aduga mari leinana superintendent asina fongdorakpada ngasi dagi chahi lising tarani pan gi mamangda lamda masada leiriba miyoi singase China yauna Southeast Asian Laibak Singa Mari Lainarami Haibiki Kudam Changdamni Haiki. Tengdongyangi Mafamasi status Sigoina Yamna Marui Bamafam Oirabana, Jackson Nangak Senduna Tambaki Apambasu, Superintendent Sina Fongdoki. Secondary burial site and go with some of the Taina, Hinduism Lactring, Sida, Belly the Taba, me, I am secondary burial just Sigi, a culture. Secondary burial had the Hambagi, Sahi, the she then color. She used me, say, somewhere Kaidoma, Poloid, not like a Magi Kurum, Tobum Topakratorani. At the next year,
matam khar le raga amu ngachai gi demand sing magi khoi mai ne khara bu tharo na traga tha bu ta phum bu bu oilo am to ga same area du ri mu lokhoga atopa mafam da amu puraga chap manana atmai to na khoi phum bagi chana bi se khoi hinduism laktring da khoi chana me to phangi ba posina proof to bune Command Area Development Department Manipur gi lau singu gi pothok hengatna ba Command Area Development amasung Water Management Program kaya tongan project manga da paikhatuna kana hotnari hairi Imphal East, Imphal West amasung Churachandpur District da cluster of 13 minor irrigation scheme gi makhada project asigi oina lam hector listing mapan chatruk nifu humdoi gi manungda hector listing amaga chamri ga nifu nipandi hauki bachahi gi march tha faubada cultural command area oina haibadi ithai lokhong ningthina fanghan bangamkhre makhadana hector listing mari chamapan nifu mangada chaliba financial year asigi manungda ithai lokhong pibangamnaba padam thamli hairi Thawbal, Ukhrul amasung Chandel district asu cluster of 125 minor irrigation scheme gi makhada hector listing mapan supna nifu humdoi gi manungda hector listing amaga chama tarani pandi cultural command area ohenbangam khre hector listing manga ga supna taretta chatliba financial year asigi manungda cultural command area ohenbangam na bahonari Besnupur Tamenglong amasung Sanapati district asu hector listing nipan chanipan marfu mapan gi manungda hector listing amaga supna marfu taretti cultural command area ohenbangamle Makatana cultural command area thambangamna bapandam thamli hairi Wafam Singh ase Directorate of Information and Public Relations DIPR na sinduna haukiba February 13 dagi chatharakpa Manipur da lairiba department khudima ke officials singi paumi singa unabagi thauramda command area development department ki makok thongba officials singna phongdorakibani Moirangkhomda laiba DIPR ki complex pangthokiba paugi mifam adu da saruk yakhiba department asigi additional chief engineer Ningombam Suresh na phongdorakpada Thawbal multi-purpose project phase 3 gi oina hector listing tara taruk changa kuntra tarukta cultural command area oihanna bachatliba financial year sidagi program implement tawduna honaragani Senba chahi listing ani tara taret tara nipana seda project kasigi oina hector listing ahum chatre tara tarukta cultural command area oihanba ngamnaba pandam thamli Dolai Thabi Barrage project ki oina su hector listing manga ga chamnga da cultural command area oihanba ngamnaba hotnaragani Senba chahi listing ani tara taret tara nipana sida hector listing amaga chahum tara marida cultural command area oihanba ngamgani haibagi pandam thamli haina phongdorakhi Loinana Northeast State ta Manipurna ahan boina hana leramba district mapanda Ministry of Textiles Government of India gi makhada trial basis oina geotextile material sizinaduna district khudingi pukri amamam tawduna water reservoir semnaba thabak kana paikhatli haina phongdorakhi Ada anuba Government of India gi thinking da department na tawina haibadu nataba masi tawbada farmer gi cooperation se yam tam aduna farmers sing sisu masigi thabak sita yahullu haidna water management torpado participatory irrigation management haidna farmers sing su yahullu hai irrigation se kamai ta bode moi no ina masi sisu na ba tawro na haibu batam se ma moi na kari hara kan water users association same every command must have water users association haidi labuk sing dugi mapu na tra uriba sing dugi bi sing thangal laga mapoina kano se same ga punna sing je karai da pu je kara mo tam da release ta je gas hybrid sing bodo adagi madu ki maintenance ka kai mo is part of the management ju hello na what is user association ji mandatory oire ba DIPR na sinduna pangtok papau gi mi famadu gi nungthil gi session da Department of Textiles Commerce and Industry gi makok thongba officials singna village and small enterprises ta meeting thamduna micro small and medium enterprises sector chawkhatnaba angamba thakta hotnari haina phongdorkhi Paumi Singo Nabaduda Sarukyakiba Trade Commerce and Industry gi Director M Lui Khamna phongdorakpada Ministry of Micro Small and Medium Enterprises samasung Northeastern Council Government of India gi makhada Manipur gi district tara tarukta industrial estate amamam thamnaba hotnari Hauzik mak Imphal West district ki Takilpat Besnupur district ki Tera Urak amasung Thawbal district ki Kurau Pokpida lairiba industrial estate sing ningthina mathau tauri
Imphal East, Chandel, Ukhrul, Senapati, Churachandpur, amasung Tamenglong dasu industrial estate sanaba lam lausinba hore hairi. India के flagship capacity program अमोइना trade अमसुंग development की मतंगदा United Nations Conference की मत मखादा state government ना sponsor तौदुना माई पाकलबा entrepreneur सिंग train तौनबा workshop क्या पांगथोक्तुना Pride of Manipur mission हाइबा mission अमगी पांदमदा मसाना मसाबु थबक पिजबदा नत्तना मियोय कया थबक पिबा ngamnabu hotnari लोइना गवर्नमेंट रजिस्टर तौरबा फैक्टरी चमापन हुमफुमरी लैबगी मनुंगदा नीलकुथी की फूड पार्क असु तोंगान तोंगानबा फूड प्रोसेसिंग मशीन क्या इंस्टॉल तौदुना पोथोक मयाम पुथोकली मखाताबा वर्कशेड समदि फैक्टरी सेट्स कयासु सेमगतनब होटनरी हाइना फोंदोरखी क्लस्टर डेवलपमेंट प्रोग्राम से करिनो है असिगी ऑब्जेक्टिव दी लाइरबा याम small marginal industrialist kumba yam chop yam big micro unit how was machine labor ngamdaba port thamba ngamdaba adugi mayam si mateng bangdaba akoina digi MSME ki CDP ki program makhada makoi port as government of India na chawna assistant period financial assistant period machine labor ki si tobini Peace and Development Coordinating Committee PDCC Kundrak Pamna Community Health Center CHC dagi District Hospital Olaba Sagolmang CHCSC atuba matamda saba hobiyu haina lainga ki pungning chingsilakli Manipur Press Club ta pamisingu nabada committee asigi General Secretary Thaudam Hemjitna CHCSC English singani taramathoida mamangda palamba Congress laingakna District Hospital da ole saba hauragani haina laukthokibani लाउथोखिबा चाही मंगा सुरबा फावबदा साबा हौदबदगी हौजिक पालिबा लेंगाक असगे चीफ मिनिस्टर एन बिरेन अमसुंग हेल्थ मिनिस्टर एल जयंत कुमार दा हाइजबदगी मिनिस्टर मसा लाक्तुना मफमदु येंगसिलमलबा मतुंग साबा हौरगनी हाइना थाजबा पिरमखी हेल्थ डिपार्टमेंट हॉस्पिटल साबा हौनबा लमसिंग अदु लेंगाकी ओइदबना लम मपु मरिबु लम पीरे हाइबगी खुतेक पीनबा कौखी लम मपु मरी अदु लोकल MLA ना थिंगबा पिरखी हाइबदगी खुतेक पीखिदे अदुबो तुंगदा मियांगी खलगा खुतेक कमुक पीखी पुन्ना लम मपु तरुक लैबगी मनुंगदा मरी अमदि लम पीरे हाइना खुतेक पीखरे अदुबो हॉस्पिटल सागदोरिबा लम अदुगी मपु ओइबदा यावरिबा लोकल MLA गी अपोकपी अमसुंग लोइनबिगी मिंगदा लैरिबा लम सिंगदी हौजिक फावबा अयाबा पीथ्री Assembly da local MLA na hospital sabiro ayet palaitre haina laukhiba laikhrabani aduna MLA na su mahaki apokpi amasung loina bida ngangnaraga khodiek pihanduna hospital ase saba hauna ba hotna hanbiyu haina phongdorakhi सिनब कांदा पता मोय मरी खतनी सिनरिबा मतम दुदा सिनद्री से एकर अहुंगा 0.61 चावबा हौजि हौजि MLA ओरिबा सिगी मागी ममा आरके लखिसना हाजिग माइने पिनि बिदिता हारिबा लम अनि से हौजिबाव सिनबिद्री सरकार गी लम ओइद्रिबनिना वा ओर्डर इशू तव याददना हॉस्पिटल से सागतपा होबा यादबा फिल्मदा लैदना हॉस्पिटल से तंगदुलै तादबा होंगिबि याबि फिल्मदा लाकपा लमगी चयेना बजा सुमाई सुम नैसल्लग थमदना हॉस्पिटल से होंगनग्रबा मदुगी दायित्व केंद्र सिगी MLA local MLA na madugi daito oigadabani Amaram the Mamangi Chief Minister na Foundation Stone Yungdune District Hospital onaba Thaurang Tauramlaba Community Health Center Sagol Mangbu Anobalengagasina tuba matam the Saba Hobiu Haina BJP Kundrakpa Mandal Committee nasu Jerolamada Lenga ki pugning Chingsilakli Kundrakpa Assembly Constituency gi Sagol Mang the Imphal East District Hospital tuba the Saba Yanaba Hotnariba Sida Mari Lainaba Kuding Magnasu Cooperation Pibinaba Jerolasina Katari Imphal West Traffic Control gi liching makhada Imphal gi tongan ba mafamanida chaka mari panba gari singna mingselda amuba machu gi filter naplamba sing lauthok gi drive jathakre drive singadu Imphal West Traffic Control na Imphal Police Station ga khutsamna duna didim lambi gi hodam lerak amasung uripo ki canteen corner da jathakibani Traffic personnel amasung police personnel singna lambi da lakpa mingselda amuba machu gi filter nappa gari sing khandok tuna khamki Gari singadu khamlaba matung mingsel da nappa amuba machugi filter sing segaiduna lokthokhi filter lokthokpada natana gari thaurakhiba miyoi singbulu pa chama fine oina mafam adumakta da thianki drive jathaki bamfam singadu the Imphal West ke additional SP Priya Darshni DSP Traffic Ratna nga sepam sulaktuna tawriba thabak singadu ingsanki Hospital da heart operation gi tawruba angang nupi macha ma operation tawruraba matung laikhidabagi irang thokre Angang adugi imong manung amasung laikai miyamna
हौखिबा इरांग अदु पुलिस लाक्तुना लाक्सिन हौबदगी हॉस्पिटल अदुदा थोखनिंगदबा थौदोक्ति थोखिदे हार्ट के ऑपरेशन तौरब मतुंग लैखिद्रे हाइबा नुपी मचादु खंगबोक पार्ट 2 खुलाकपम लेकाइदगी खुंद्राकपम अबेमा चही अहुम अपोकपा रूपचंद्रनी अंगांग लैखिदबगा मरी लेनाना इरांग थोकले हाइबगी पाव फंगबदगी मफम अदुदा चंगसिल्लुबदा लैखिद्रबा अंगांग नुपी मचादुगी इमुंग मनुंग मसुंग लैकाइगी मियामना रिम्स लंबीदा लैबा स्काई हॉस्पिटल ममांगदा लेरमखी इरांग हौरिबा मयामदुना करिगुंबा थोखनिंगदबा थौदोक थोक्तनबा हाइदुना पुलिसना मफम अदुदा ngak senbadagi akayathoi thokhanba yaba thawongdi amata chathagide लैखिद्रबी नुपी मचादुगी मखुरा खुंद्राकपम मंगलेम जावना नुपी मचादु थमोइगी लैना नाबदगी हॉस्पिटल असिदा थासिगी कुनहुमदोइदा पुखलखी नोंगालगा तांग कुनमरिगी पुंग अहुम ताबा मतमदा ऑपरेशन तौनबा हाइदुना ऑपरेशन थिएटर दा पुसिनख्रबा मतुंग नुमिदांग पुंग तरुक ताबा मतमदा ऑपरेशन लोयरगा आईसीयू दा थमखी आईसीयू दा थमख्रबा मतुंग रांग नुंगथिल नुपी मचादुगी अपोकपना डॉक्टर सिंगलोइना आईसीयू दा चंगदुना येंगलुबदा अंगांग अदु मबुक कंखटले मसासु यामना इंगले हाइना पाउ पिरखी हाइना फोंदोरखी डॉक्टर सिंगना अंगांग अदुगी फिबम सुमाइना लैरे हाइदबिदा ई वाटले ईपीयू खक्ता हाइखी ngasisu numit yungba matamda EPU hairamlaga nungthil pung ani taba matamda nupi macha du laitre haina pau pirakpani haina manglem jauna makha tana phongdorakhi ashuman ngi sengna sangan mamda pidre mapandagi machine gi yengam mangtane makhona angang gi mapadina imtang di yengjer ge sangaga angang sigi makuk ba khong yam inge mabuk si kang thome ko jadre dada asi kamai to sike moi hai sai chingnaba yaure haina angon phone torego sidringe mamangda sire haibagi confirm pidringe mamangda ayukta e batal manga e si atangba khodak di oni gi di khodak gi sungba e asina mahon e batal manga piwars operation success oi hai manai bas success oi series maram se asi maram detail ma jo haiba gamdre hoje se fs salaga ni angang ji asi bulogi roi post batem torogani asi makhoi akhoi ga jasina ba karfa karimo lai roi hoje phob नाकल अमरोमदा नुबी मचादुगे हार्ट ऑपरेशन तौबा यावखिबा जूनियर कंसल्टेंट कार्डियोथोरेसिक वास्कुलर सर्जन अमना फोंदोरकपदा नुबी मचादु तांग कुनहुमदोइदा हॉस्पिटल अदुदा पुखलकलबा मतुंग तांग कुनमरिगी नुंगथिल पुंग मरिगा मिनिट 9 चटपा मतमदा ऑपरेशन तौखी नुबी मचादुगे हार्ट की प्रॉब्लम अदु यामना लूबा अमा ओइखी अदुबु डॉक्टर सिंगना कन्ना होनदुना माइ पाकना ऑपरेशन तौरगा हार्ट की अहोबा अदु मेंसनखी ऑपरेशन तौबदुगी मथंगी नुमित की नुइदांग अथेंगबदा नुबी मचादु ममित खबलखी मसा लेंग खोटप तौरखी अदुबु खंगहौदना फिबम सोक्चिलक्तुना ngasi laikanaba ngamdana laikhidabani haina phongdorखी लोइनना ऑपरेशन तौरब मतुंग इन्फेक्शन थोकपदगी laikhidaba oigani haibagi wafamsu thamlakhi Operation was very successful. No complications after the operation. The result was successful. Because the operation manung the blood loss only 150 ml khaktani. Aduga ayuk sidasu ma fane active boy. ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ OT ꯆꯪꯈꯤꯕꯁꯦ ꯁꯤꯒꯤꯁꯤꯗ ꯃꯥꯁꯤ ꯐꯤꯚꯔ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ ꯅꯔꯁ ꯃꯈꯩꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯥꯎꯁꯨ ꯄꯤꯔꯛꯏ ꯁꯨꯃꯥꯏꯅ ꯐꯤꯚꯔ ꯂꯩꯔꯦꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯃꯈꯣꯡꯁꯨ ꯏꯟꯈꯠꯂꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯚꯦꯖꯣ ꯀꯟꯁꯇ꯭ꯔꯤꯛꯁꯟ ꯇꯥꯏꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯞꯇꯤꯛ ꯁꯣꯛꯁꯤ ꯃꯇꯝꯁꯤꯗ ꯚꯦꯖꯣ ꯀꯟꯁꯇ꯭ꯔꯤꯛꯁꯟꯒꯤ ꯇꯥꯏꯝ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯚꯦꯁꯦꯜꯁꯤꯡꯁꯤ ꯈꯨꯖꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯤꯝꯁꯤꯡꯁꯤ ꯏ ꯐꯪꯕ ꯋꯥꯠꯂꯛꯄꯗꯒꯤ ꯑꯗꯨ ꯏꯟꯈꯠꯄ ꯑꯗꯨꯒꯤ ꯑꯣꯏꯒꯅꯦꯅ ꯊꯥꯖꯩ Septicemia infection is the main cause of death. Bosem na loba class 10 exam gi ngase science paper thokpa numitta Uchiwa private exam center Uchiwa da mahiroi singna paktang na note toram lemandi note kayamasu Socialist Students Union of Manipur SSUM na fagat bangam le hairi Kaisampa lai som lerta leiba mahiroi lubasigi office of Pomi Singona bada lubasigi publicity and propaganda secretary Naurem Tanuranjan na phongdorakpada ngasi SSUM na tongan ba school kaya da chatuna yengsilubada Uchiwa private exam center da paktak na note tawba thengna batana invigilator singna mating pangbasu thengnarakhi Bosem ne approve tawraba atopa mahiroi lup amasu haiba center asada exam duty tawramki adubu makhoi leina karamna mahiroi sina note tawram libano hainasu Naurem Tanuranjana wahang tawrakli Uchiwa private center da Pangal student organization gi I cut paiba member kharana
mangjonana khoigi exam duty ta dona leramba si yamna lebak thiba mani haiba exam duty tariba si haiba exam center sidadi SSM gi members sing exam duty tana ba board na mangjonana koida routine pirak tana koi duty taw hadana lay instruction lay ribani adubu masi ona taina bada pangan student organization gi I card paiba mahiroi kharana koi exam duty taramba si yamna lebak thiba mani maramaduna athu matamda pangan student organization gi maikai degi haiba yamna thoning da batho si mato kramna thokibano haibdugi tangdang ba chapchawa fam adu clarification athu matam da tobina ba SSM gi makai dagi thamjari February gi hauki batang kunmari da kontha halupta JCB season aduna lawfam manghan na bahot naramba thodokpu lenga ki minister Karam Shyam amadi Imphal East ki DC TS Chitra Devi ani na luching bakangpuna lebhan kibabu lawmi sinmi apun balu Manipur na thokpa chero namada thagat pafongdorakli amadi Conservation for Paddyland and Wetland Act 2014 bu thabak oina pangthokpa hauribasi makhata na hotna biduna mangsilaklaba lawfam singbu kanbinaba chero losina taksilakli Reliance Jio Infocom Limited ki maikai digi Manipur University da lemna Wi-Fi facility pinaba ngasi University asigi Vice Chancellor da yanache inakre ngasi University asigi VC ki Secretary at pangthokpa paumi singuna bada VC ki Professor Adya Prasad Pandena chahiyo humgi oina Reliance Jio na University asida khudongchaba se pibagaloina na piriba matamasi sangdokpa yana lai haiki makhatana mahakna haiki University asida hanadagi hauna Wi-Fi gi khudongchaba leirabasu marak network ki problem leibana Jio na lokhalakliba khongthang asina chauna kanaba pigani masida natana University asigi mahairoi singda Jio gi maikai digi skill development training amadi makhal makha kaya gi facilities sing piduna mahairoi sing asibu thabak panghanbagi khudongchaba pigani haina phongdorakle University asigi department khudingmaksu smart class onthoknaba mahakna kanna hotnari ahanba face ki oina department tara taret pu smart class oina semgat ki bagaloina na lemhoriba department sing suani suba face ta paikhatuna smart class olhalagani haiki University asigi VCM oina mahaki pandamdi mahiro singbu matik chaba facility piduna teaching amadi learning process ta hena afaba atmosphere laktuna afaba mahiroi puthokpani haina makataki some infrastructure facilities they need, so we have initiated already some smart classes. I have already promised to our university that each and every department will be provided a smart class. So we have started that work, and 17 departments has already been provided smart classes in the first phase. In the second phase, rest of the departments will be given, and in the meantime Science Congress has come. So our smart classes are helping in the Science Congress also, because we have already started providing the smart classes. Our 17 smart classes are ready, and those classes will be used for the different sessions of the Science Congress. Postgraduate amadi undergraduate ki tongan course sing da tamliba Mahiroi chahum humdra taretpu state merit scholarship pina bagi damakta merit basis ta khangatle haina lainga ki director of university and higher education na thokpa cherol amada khangalakli directorate asina prescribed tawrba format ta palliba mathau taba machak sing lakliba march ki kuntra fawagi manungda piselaktama cherol sina katarakli Imphal East District Level Officer Singyoy by Integrated Child Protection Scheme ICPS ki matangda nomagyoy by training program among sipang thokre District Level Officer Singh Integrated Child Protection Scheme ICPS ki matangda mamutta na khanghanabagi damak training program adu District Child Protection Unit DCPU Imphal East samadi Department of Social Welfare Government of Manipur na sinduna Imphal East DC Complex ki Panchayat Bhavan da pangthoki Chairperson Child Welfare Committee Irengbam Bikramjit na hai Training program asi maroina ICPS ki makhada leiba mathau tawkhidraba scheme singi matangda khanghannaba pangthokpani loinana scheme asigi matangda officer singi leiriba thaudangi matangda su mahakna phongtokhi Icha sinsi su akoina moise ni amo oina ba semiba adagi successful person oiraga moise sinna moi pension su moi marek mahau leina hinna legi leikha kamda dang akoina wakanda santi leiba amo oiraga we all work for the future generation
ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯆꯥꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯀꯩꯗꯧꯕꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯗꯤꯐ꯭ꯔꯦꯟ ꯗ꯭ꯔꯤꯝꯁ ꯂꯩꯔꯤ ꯃꯣꯏꯅ ꯑꯣꯏꯅꯤꯡꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯃꯣꯏꯁꯤ ꯃꯤ ꯑꯣꯏꯍꯟꯕꯒꯤ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯣꯏꯗꯕ ꯃꯥꯟꯕ ꯉꯥꯏꯍꯥꯛꯀꯤ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯦꯟꯇꯔꯗ ꯄꯥꯟꯈꯤꯕ UPA ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡ ꯀꯌꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯉꯁꯤꯅ ꯇꯨꯡꯏꯟꯅ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯇꯤ ꯃꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯌꯥꯏ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯌꯦꯜꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ MPꯅ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯄꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯆꯥꯎꯈꯠꯄꯒꯤ ꯅꯃꯥꯗ ꯈꯪꯍꯣꯡ ꯍꯣꯡꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯔꯤ NDAꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯎꯗ꯭ꯔꯤ ꯑꯍꯤꯡ ꯑꯃꯗ ꯁꯦꯜ ꯃꯌꯦꯛ ꯆꯅꯍꯟꯗꯕꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ KH ꯔꯇꯟ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ पैसा पाइबसु पैसा दमागदन ओंटोंजे दवाबा पाइबसु पैसा लेतबा बेंकसे लौंगा लेतबा अदुगे फिगरदो मदु अफब पोनी कोई केसु हाइदि मरमदि अरोन बसेन लेबसे पुथोन होनबनेबा अदु मदि ओइरगा थबक थौसिनदुदि सुमाइ तौदरे खागरि यामदबद साम सपिगुमा यागै सपिगुदु खरा याम नबिरबगा तौरबो ओइरगदि कराजु वारदो तब सिमा यौदबदि मथा सानि अदु हाइबद मोइना एडवाइसिंग बाइ दिया कोइ सावै वारि अनि दुबै खागे अनि नमे हजि जिं चपि नमे मो लोकले साम चपि नकले अदु ख्वाइदि हेन लुइबदि अरोन म पैसा फानबदि हाइरगा मोइ मरक्सिदा लिसिंग अनि चपि नमे लिसिंग अनि चपि सिदि के याम थब यारनि सिंदि यबिदुना अदुना लिसिंग चपि थमबदि जेन चपि याम हेंगदुइनेबा अदु मोइ मरक्सिदा अरोन बे एजेंडा मा अदु लेब्रा हाइबसे बेसिंगनि हाइबा अदु सिंगनबदा तन थोय खंग मयाम ताबिरबनि लुपा करोड़ लिसिंग 13 गी कोई अचौबा कावमा बेंगदगी पुलप न थादो चक्रे है अदे मयाम साइ कायसिंग चक्किबदि हाइजेबा मतंग सिदा ब्रेक हम लौजगे ब्रेक की मतुंगदा यावसंग कुमैग मरी लेना लमदम मसगी नुपी मचास्तिंगना लंबीदा लाकपा मियोय सिंगदेगी पैसा निबगी थबक थौरम थादोकसे हाइना चीफ मिनिस्टरना अपील तौरकिबगी पाव अमदी मणिपुर मसु मालेंगी तोंगान तोंगान बी पाव सिंग पुदुना लाक्चगे इम्पैक्ट न्यूज बु मीटिंग तादुना लेबियो मयामबु अमुका न तराम नोकचरी बुलेटिन असि मखाता पाव मियामदा पिसरी चालीबा चाही असigi मार्च 2 दगी पांगथोकपा हौगदौरिबा यावसंग कुमैग मरी लेना लमदम असगी नुपी मचासिंगना लंबीदा लाकपा मियोय सिंगदगी पैसा नीबगी थबक थौरम क्या चथरी असगुंबा चनबी अमे लाकपसिदा मणिपुर लेंगा की चीफ मिनिस्टर एन बिरेना नेशनल हाईवे याउना स्टेट की मरु ओरिबा लंबी सिंगदा चथरीबा सेल खाइबगी थवोंग सिंग असिना लंबीदा चटलिबा मियोय सिंगदा खुदोंग चादबा कया मायोक नरिबसि येंगलगा लंबी थटलगा पैसा नीबगी हैनबी असि थादोकलसि हाइना मणिपुर की मियामदा पाउजेल पिरकली संग असेंबली तारीख 2 दगी हौगदबने दो ngarang nahandagi यूनिफॉर्म सेलगा सोरोक ता पैसा थतवा होरे होजे थोरानी लंबी सोरोक थिंगका अंदा लेसाबी पाखंग मयाम इसिंग चायरगा तौरगा जगोई सारगा नेशनल हाईवे थिंगगा तौरानी सी धर्म की थबक लसिबो यावसंग आइदना कोइगी मतमदा संग म फजना सारगा उवा कुपगा मै थारगा स्कूल खरमगा चाक चानरगा खनरगा अंगांगी युमदा लेकाइदा सिंग यालगा सिंग खाइबा चलमे धर्म की ओबे पोtai कोइ थिंगदे तौ बट नेशनल हाईवे थिंगगा इसई थारगा अबेर तैदरगा लेसाबी पाखंग जगोई साले बदु अदुबु होली हाइबदो अदु यावसंग लाइबा प्लीज सोसाइटी की मखादं दं कुमगा लापियो लाइक पाबदु नाता नतबा सोसाइटी ग्रास रूट कोइ करा योंनै कोइ से लेखा तारगा लेगे से कोइ नैनबा मसंगे अमरोमदा द प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCN की पाउताक लौफम ओरिबी इमा सिंगना चाही असगी यावसंग थाबल चोंगबसी यावसंग कुमहै मनुंग खक्तमक चोंगबियो हाइना मियामदा पाउजेलकली वाहेंगबम लेकाइदा लेबा ऑर्गेनाइजेशन असगी ऑफिसर पाउमी सिंगोनबदा ऑर्गेनाइजेशन असदा पाउताक पीरिबी चिंगतम यूनाइटेड वुमेन एसोसिएशन की प्रेसिडेंट M पूर्णिमा सिना पाउमी सिंग उनबदा इमा मियामगी महुत सिंदुना वाफम असि फोंदोरखिबनी उनबदुदा पूर्णिमा सिना मखा तारादुना यावसंग कुमहै मनुंगदा इपा इपु सिंगी हक्तक्तगी थाबल चोंगदुना लाक्ली
Hauzik matamda thabal chonglini haiduna band party marakta DJ haiba khulai sizinnarakpagi pari puri dagi chonglakliba thabalgi masak thihanna ba machak ama oire lekai club miyamna thabal chongbu matamda DJ haiba khulai si yauhandana masak thokpa thabal ama oina ba hotnabada saruk yabiyo haina fongdoraki Aikoi gi thabal somuse aikoi numi mangani khak thajare lila su numi mangani se thajare yoksang manung oi ga ta ga su khoi angang be kham manung oi banina numi mangani ji hena chongbi da ba lisang sina chahi simagi manung da yoksang mangani ga chairau banga sidagi hena amuk makha ta na thaban se sungchong chong han dana ba aikoi na thamjari lila gi di paikha matung da gi di mai gi lekai da lila kongna ba singna du gi di hana chhatra gi sangstan singna su du madi tha khare yamna lam hendana dei tawdana masi thoi sitpi deduna tawrok taraga di lamdam dugi maira pai bi amsung kalam na madugi daito du pugada bani Lakliba yausang kumhai ga mari lainana lambi da accident na chingba pamdaba thodok thok tanabagi damakta akhanaba drive ama yausang manung da chathagani haina SP Imphal West na thokpa cherol mana hairi driver sagi manung chana driving license yaudana sahi sudana gari gi registration certificate yaudana insurance certificate yaudana mi hena tong sinduna number plate thetana nisa sizinaduna madi overload oina gari thoba sing loinana speed hena yang na thoba gari macha thoba da helmet uptaba phone sizinaraga gari thoba asina chingba kayagi mathakta meeting changba ga loinana jail da thamduna natraga fine thianduna chairak piragani hairi Manipur State Minorities Commission na state asida lairiba minorities singi yaifa thaurangi dama paikhaliba thabak thauram singmu mipum tingna khanghanna pandamda ngasi awareness program ama Thobal district ki sangayung famda laiba Dynamic Academy of Generation DAN gi sanglenda pangthokre Manipur State Minority Commission ki makhada all Sangayung Farm Development Organization amasung the Karachi Youth Sporting Association sinuna pangthokiba thawramaduda commission asigi chairperson Dr. Syed Burhanuddin amadi member Dr. MS Ningomba Sangayung Farm Jila Parishad ki member Muhammad Hibzur Rahman amadi DDU Kendra DM College ki director Dr. Rahesuddin Sheikh na chingba kayana sarkyaki Ngasigi thawramaduda India government amadi Manipur lengakna minorities singi damakta paikhaliba thabak thawram singbu miyamda marik chumna thamki Ngasi nomagi sanabagi pauda Taranipan Suba State Level Sub Junior amadi Junior Wushu Championship ngasidagi Kumal Lampak Indoor Stadium da pangthokpa hokre Wushu Association of Manipur ki meeting makhada pangthokliba championship asida Bishnupur, Imphal East, Imphal West, Thobal, SIRC, Central Wushu Institution Center Imphal amadi Universal Wushu Academy Thobal hariba unit taret asidagi nupa macha amasung nupi macha sanaroi chama humdra tarkromna Wushu masanagi tongan ba masana singda makok mathang tanana ba khan akan balaba taunari Manipur lenga ki Minister L. Jayant Kumar Manipur Olympic Association ki Secretary Sunil Elangbam Wushu Association of Manipur ki Senior Vice President KH Bhaigya, Advocate Amasung, Association asik Vice President KS Ais Junindro ga loinana, Association asik masak narba miyoy kyana ngasi championship asigi haudokpagi thawramaduda sarugyaki. Manipur ki leihau ga yamna chuna ba masana moiriba Wushu masana sidagi afaba sanaroi kaya puthokna bagi pandamda Wushu Association of Manipur ki thawpuri ba miyoy kyana Akhakpa laitana hotna jariba makhoi gi thabak thoram sing asida apen ba wafung kya Minister L. Jayant Kumar na thamki Artistic oiba mo ma cultural relationship yauna adu maduda ani maksike punna bakli community namba oiba damna ainu ujaba hai bitai adu maduda akoi Manipur matam chupada hojik le yep sidagi hena wang ma chumdagi Asia gi level la atam international level la chambadi hawe adu amuke hena mong dana adi platform achawa kan namba adu hona ba tangai fadabelai All Manipur Football Association amadi Kanglaipak Students Association ani na sindana mari suba Inter-District Kanglaipak Football Trophy pangthoklagani hairi. Imphal gi mapal kangjibungda mathang thagi ani dagi taruk fawba chathagadaba football trophy asida Manipur gi tongan ba district taret tagi lakpa team singna thoye hen tanabaga loinana
knockout basis ta pangthokadoriba tournament asida match commissioner ama aduga referee tarukna saruk yaragani haina amphagi general secretary in charge na thadorok cherol amana khangalakli Tarahumdoi Suba State Level 7-a-side Village Open Football Tournament King Asilik Match Mari Sanakre. Tournament Asiging Asisana Kibatara Taruk Subalikta, Kiamgayep Sina Lamsang Bajar, FC Bu, Panjal, Manga Anita, Taratarit Subaliktana, Ian Sagol Tongba Match Sanaba Laktabadagi, Lucky Star Achan Bigaina Walkover Funky. Jatharakliba Football Tournament Asiging Asisana Kibatara Nipan Subalikta, BFC Awang Kunona, UNA Lukerbu, Panjal, Mari Anida, Mighty Bapibangam Kibagaloinana, Daramapan Subaliktana Poison FC Pachoy, Amadi, WIDC, Laimaram Anina, Matsasigi Apiba Matanda Panjal Ahum Janadan Matsasi, Draw Chatki. Awang Kuno Youth Development Association, Awang Kuno Mayai Lekaina Sinduna, Association Asikisana Bungda Chathariba Tournament Sida, Tim Kunna, League Match Singda, Atoy Hen Tanari. Haying, Makata League Match Ani, Sanaragani. Mari Suba MCA W Pralada Madi W Ramananda Elite Cricket Tournament Cyclone Thangwiban Mai Pakre ngasi Luang Somom da Laiba Luang Pokpa Cricket Stadium da Sanakiba Tournament Sigi Taramdoi Suba Likta Toast Ngamkiba Blue Hawk Kuraina Fielding Hana Sananaba Warip Loki Matasi Apiba over Kuntra da betting Hana Sanakiba Cyclone Thangwiban na over Kuntra da wicket Mari Khak Turagaran Jam Humtrama Pan Lobangamki Inning asida El Kisana run Yankai Taruk Amadiak Sekumana run Kuntram do Lobangamki. Match again suba innings Sanakiba Blue Hawk Raina over Kunipanga ball anida wicket Taramak Turaga Supnagiran Jam Supna Mari Kaklauduna match run Humdramanga by Tibananki. Match asida run Kuntram do Emasung wicket Tarit Lobangamkiba Cyclone Tangwibangi all rounder Akshay Kumarna man of the match Taki. Manipur Cricket Association ki meeting Makada Chathariba tournament asida Tim Tarana Sarukari. Hayeng Sanagadaba, Tara Mari Subalikta, Champ Kangepali Amadi, PTRC Patsoyanina, Lambatong Naragani. Mari Suba MCA Plat Cricket Tournament YAC High School, Mai Pakre. Manipur Cricket Association ki meeting Makada, Langtabal Public Ground Chathariba, Cricket Tournament Sigi, Nasisana Kiba, Mari Subalikta, Toast Ngamkiba, Nabsa Kai Falna, Fielding Hana Sananaba, Warit Loki. Match Siga Han be innings Sanakiba YAC High School na apiba over Kuntra Yogdana, over Kunipanga ball Manga the wicket Taramak Turagaran Cham Humdra Manga Lopunganki. Match Sigani Suba innings Sanakiba Napsa Kayan Falna over Kuntarukta wicket Taramak Turaga Sumnagiran Cham Nifunipan Kak Logdana, Match Siran Kuntareta Mighty Bananki. Match Sida weekend Manga Lobangamkiba YAC High School gi bowler E Dineshna man of the match Taki. Cricket team Kunmato in a Sir Gaduna Chathariba tournament Sigi, Hayeng Sanagada Manga Subalikta. YWC Patso Emasung SSU Singzamay Anina Lambatong Naragani. Haukiba February Tara Maridagi Tara Taret Fawa New Delhi gi Jawaharlal Nehru Stadium the Pangthokiba Ahanba Indo-Bangladesh Masters Athletics Meet Sarukyakiba Team Singi Manungda Khwaidagi Yamna medal lobangam lakraba Manipur gi Master Athletics Team gi Sanaroi Singh ngasi achamba khudol tamduna ikai khumna bu utkre ngasi All Manipur nupi marup na sinduna Sanaroi Singh bu okpagi thoramadu Imphal gi BT Road laiba ru mahal theater da pangthokibani Athletics Midadu Manipur gi oina Sanaroi Maudrani thoina sarukyakiba da punna medal cham 19 loduna khwaidagi yamna medal lobangam ki Sanaroi Maudrani thoidugi manungda Sanaroi Yankhaina tongan event sing medal sing adu lauki medal lorkiba Sanaroi Yankhay adugi manungda kuntra mapan amana ahal oirabi nupi Sanaroi Singni amasung Sanaroi tarama thoi amana ahal oiraba nupa Sanaroi Sing ngaktani National Sports Academy Management Committee Kumalampak Sports Complex na thokpa cherola magi matungina academic session 2018-19 gyoina academy asida archery, boxing, judo, taekwondo, weightlifting amadi wrestling haiba discipline sing asida ming channabagi selection test pangthoklagani hairi Mensilaba form pisin bagi aroiba matam lakliba March 15 fawbani amadi hena akupa marol kidamak committee asida lakpiu hairi
Delhi Association of Manipuri Muslim Students na sinduna February 10 kunmanga fauba Delhi ki Gandhi Bihar ground amadi Sukhdev Bihar da leiba Don Bosco Technical Institute ground da chatharakiba taranithoi suba annual Dam Sports Meet 2018 mai pakna loisankhre. Unity amadi discipline ki team da pangthokiba sports meet aduda Laikidraba late Abdul Ghaffar Open Cricket Tournament, late Amir Ul Haq Football Tournament, Badminton Doubles Tournament, 100 meters samadi 400 meters race na maroiba event sing oiki. Arabida bulletin sigi headlines amuhana miyam da thamsagi. Tengongyan Taranipan Suba Chahi Chagi and Bamatam the Sizinaram Balam the Masaki General Madipuari Kudam Changdam Takaya Potlam Kaya Hangbangam Day. Lau Singugi Potok Hengana by Taylor Konging Tina Laihana Bagidam Tongan the project Manga the Paikatuna Kanahana Haina Kamar Area Development Department Highly. Community Health Center de District Hospital all over Sagolmang said CSA to Gumatam the Saba Hope you Haina PDCC Nalekan Amasung Infal West Traffic Control Infal Tongan Mamfa Manila Takamari Panbagari Singing Selda Mugomati President Nabla Muslim Love Drive Chapatre.